oina EEO Paona Memorial 9A Site Open Football Tournament 2025 Ngasidagi team tarana group ani KHAIDOKTUNA organization asigi playground da HOUDOKHRE Education Enhancement Organization EEO lamding na senduna Ngasidagi pangthokpa haukiba tournament adu HOUDOKPAGI thoramda District Youth Affairs and Sports Officer Thobal Deven Morangthemna athoiba mitunglen oiki EEO lamding gi President Y Asakumar na thoramapu aduga Wangjing lamding Municipal Council gi Ward number 3 gi Councillor Yumnam Ibopishak Ward number 1 gi Councillor Laishram Sanjit IRE Groups of Institution Wangjing gi Founder Principal Dr. Naringbam Rajiv Kumar Manipur Lenga ki Directorate of Ayush ki Finance Manager Laimuzam Dipen amadi EEO lamding gi Advisors singna akhanaba mitunglen sing oina saru yaki ngasi HOUDOKPAGI match ta Group B gi lamding FC amasung Khongjom FC anina sanakibada lamding FC na Khongjom FC bu goal 3-1 da maithiba piba ngamkhre tournament asigi hayeng tang kun ngamapan gi nungthil pung amada Group A gi sanathoi FC Wangjing amasung Sangayumpham FC anina ahanba match ta aduga nungthil pung ani makhaida Group B gi Pandam Football Foundation Manipur amasung Khongjom FC anina ani shuba match sanagani